mahang masamak chief minister mo na behave tawgadawni magna Meetei na behave tawbiganu chief minister de leipak ki mapuni leipak ning thawidna leipak ning thawdi achummaran yengaga thawna leina haigadawni praja section khudimakta adu oiragadi leipak se ing tamba ing tappa haidu oigadawrini Meetei singna taliba scheduled tribe ki demand habatare masi khogi Ozagi government sina hoji phawbu sida recommendation thadri se kari no 2013 da thabi on haramani matam dugi lenga na su tharam dare Ozagi lenga 2017 digi la term amal lore madu da su thagi dare handa ki term amuk sure se rezo thadre hai tare Ozadi kamai havin kaino ni ras sigi ST se akoi manipuri as a Meetei ai as a CM hairo ko hoji ngatang ai as a Meetei haige as a Meetei ai ko major community ne majority community ni aduga manipur se koi punna laiminagadam ni na harise Meetei major community sine se ST gi demand si maram chaba natraga sada budu athang thamge front khuding makta koi yeknaba thamba yaroi ST gi matang da kuki sinawjing nagai sinawjing pulla kanda Meetei na talisi yaroi have now aigi question aina hon'ble CM Meetei wena nagagi indigenous ichil naw mayam siga hana understanding amaka akoina tandori si karino mayam na noina kiriba lamda lakani natragana service ki state ki da lakani haibudo akoi tawroi akoi di center da sumaina center gi kota sida tawge haibani adu haibani lamgi de akoi gi le sigi understanding amaka rajpur howdragadi akoi overall akoi mayam si onjan na dori sigi posi as a politician as a leader akoi udabe yaroi kai khumnajariba manipur gi chief minister Sri N Biren Singhana Meetei na EST tanbagi matangda pufalakpa wafamda front khudimakta akhoni yeknaba leibi yaroi haibna singba mari leinadaba wafam putokasi yam laibak thibani Meetei na EST tanbaga yeknaba simbaga kari mari leinagene Meetei na EST tanbadi aikoigi survival je lambi je uraktraba leiraktaba yengbiyo hojik 2026 ki delimitation lakpa matamda Meetei aikoigi laipak se kari oigadoni yengbiyo aikoigi space ta land oiro political space ero leisilaktrabani sumnagi aikoi si prithvi gi leimai da leiba Meetei se lakh 13 ta nipal de henba nate manipur da lakh 15 13 habatan lerangani pikraba manipur ki pikraba missing ni district atopa state ki district nate subdivision amagi missing ne helibani ana pigna sogyamna pinga leiba ko Meetei se masigi survival gi damakta aikoina AST list sanana ba haina report ani du ko thabiu hajarubada chief minister na kadai dagi no mai wakhalna marang turang bangata than khudimak yeknaba thamba khate yeknaba di kanana thana ara mahang masamak chief minister mo na behave tawgadawni magna Meetei na behave tawbiganu chief minister de leipak ki mapuni leipak ning thawidna leipak ning thawdi achummaran yengaga thawna leina haigadawni praja section khudimakta